Thugaiba Pamba Kharana politics ke Khudongchaba Lounaba Erang Thokhannaba Hotnadunata LEIRABRA CM manipur amasung tongan bawathong lapik thalaba lamdam ama oire adubu lamdam sida furuk kayagi miyoi sina wakhal tarakpana maram oiraga kharamakhaidi Erang asi nem tharakpada natana kangru furuk khudimaki miyamna tangdu laitaba amadi ingchikna leiba pamnarakli loinana miyamnadi peace yamna pamli masa gi mayumda hanjinaba haibasi furuk khudimaki miyoi singi apambani adumapu manipurda ingtappa laihanba pamdaba politics ki damak Erang Thokhannaba Hotnabada hauzik leiriba lengak asi Thugaiba Hotnaba kayasu tabanatte loinana thokiba thongdoksing asigi achumba wayen amanga sigi lengak asina fanghannaba kanna hotnari haina Chief Minister Y Khemchana phongdokre wafam asinga si Brahma Kumari Manipur amasung medical wing na punna Imphal West ki faidingada laiba Brahma Kumari gi sanglenda nasa Mukta Bharat Abhiyan amasung mispandan Gimakhada drug storage edition free mega campaign hodokladuna phongdokhibani thoram sida Home Minister Govindas Konthojam Sija Hospital gi and Research Institute ki medical service ki director Dr. Jugendro Sorokhaibam Rims ki psychiatric ki Professor Dr. R.K. Lenin social activist Punabati Konsam Association of India Private University ki Vice President Dr. N. Irabatansu Sarugyaki Ras Yogina BK Nilamani State Sida Spiritual Service amasung Manipur Khunagi damak pangthokliba thabak thoram singbu ikai khumnaba utladuna mangonda Universal Peace Ambassador Award Chief Minister na piduna pungning thogatki tungda campaign virtual launch tauki Chief Minister na makata na phongdokhibada malemda khwaidagi semi launch chawkhatpa lamdam ama ohenaba hotnabada inkhalakliba naha sing tingjang kaijang daba leiba loinana hotnaba kanba mathoktai leibak sigi Prime Minister Narendra Modi gi British Bharat rising aniga nimfuga taret vision da India amas asi malem gi leibak singdagi khwaidagi chawkhatpa leibak ama ohenaba manglan thamli manglan asi mangfau nahange hairabadi lamdam sida naha sing mayai kaba chinjak singdagi lapna leihanba mathautai India pumbada drug free oinaba campaign ngarang Prime Minister na haudokhibasida national movement singi manungchana Manipur na saruk yaba fangbadi laibak fabani Manipur gi law and order gi matangda palladuna Chief Minister na hai lamdam asi matam kuinadagi mathang manaw naina Singnaba kaya mayoknaduna lakli Manipur gi apunba saktam Thugaiba hotnarakpada lengak amadi lamdam sigi miyamna achauba thodang lauduna apunba gi saktam kannaba hotnaduna lakli Manipur da ingtappa tapna hanjilakle miyamna Manipur gi hanagi tangdu leitaba punsi adu hanjilakpa pami lengakna priority thamlibasi lamdam sigi ingchikpa tangdu leitaba punsi adu hanjinhannabani Manipur ingchikpa Thugaiba Hotnaba amadi crime tawbala chenaba sing matam chana action lawgani maraksida miyamna lengakta thajaba thamduna nungsi sanana hingminnasi honaminasi haiki